Kunjamayum Arun Mihata Chenabani Haibami Ani Padna Irilbung Police Station the Lady Haibatabadagi Bamon Kampugi Miamna Mihatpa Makoi the Sino Haina Police Station that comes in Craig. Sugnu the Labor St. Joseph Higher Secondary School Gisanglen Garang Namidang Mai Taram Kiba Aduda Chenabani Haiba Kuki Students Organization Ganti Block Gilujiba Ani Pagat Nukre. Petroleum ki polom pusimbilde pagi khongjang changsindana lakhiba adu yanaba ama purakpadagi hantokre ngasidagi thabak hauragani haina All Manipur Petroleum Products Drivers Association na khonjorakli. CPI ki thawmi singna sel yenba amadi vote thugaiba lakudagi gari thugai kibani amadi thawmi da khut thakibani haina yambem gi club ki miyoi kharana phongdokiba wafam adu yumpham yaudabani haina CPI ki Mireb Dr. M. Narana phongdokre. Amazon family planning asi population control tawnaba natte angang amadi mama oibasingi masamang uparna thambana mapung oiba pandamni haina family planning division ki deputy commissioner Dr. S.K. Sikdar na phongdokre. Ma'am Kurumzari adom ning video impact news ni ai khangin bam thoino henbi hauji pungja se phawm gi maroi ba pawsin yam da bizari Kunjamayum Arun Mihata Chenabani Haibamiyoi Ani Irilbung Police na Paduna Irilbung Police Station the Lady Habatabadagi Bamon Kampugi Miam na Mihatpa Makoi the Sino Haina Police Station that Thomson Craig. Lakidraba Arun Tasigi Tangkoni Toy Amazon Kunhumdegi Lonaba Ahinda Mayum the Gito Kraga Nongalapada Bamon Kampu Makale Kaigi Sipai Local da Mihat Tina Hatlaga Langtok Lambani. Misi asigi matang da Irilbung Police na case sama lokhatuna Arun Giloina B Helen Amadi Bamon Kampu Gram Panchayat ki Pradhan NG Ravi Su Chenaram Bayai Haiduna Police na Fagatuna CJM Imphal East Puthok Laba Matungda Police Custody da Remand Lauduna Lady Bani Loinana ngasi misi asigi matang da atopa miyoy ani amasu Irilbung Police na fare haiba pau amatabadagi Bamon Kampu gi masin yam laba miyam na Police Station da thomjilaktuna mihatpa makhoi da sinau haina lawsan ki Miyamadu police na get the Tatuna Thamki, Tung the Imphal East ki Ehenba police personnel kaya laklaba matungda, Miyam adu taktoraki. Miyam na so mihatpa makoi da sinagadabani, police na mihatpa puba yaroi haiduna, Imphal yaripok lambi tingduna kongjang changsan ki. Kudakta, lambi tingduna changsan ki ba kongjang aduna maram oiraga, lambi asida chachok chasan tawba miyam da chawna kudong chadaba mayok na ki. Nakalamuram da mihat asida Chennai haiduna police custody da Ladiba Bamon Kampu, Gram Panchayat ki Pradhan NG Ravi ki yumgi akoibada Manipur Forensic Science ki team ama laktuna yingsan kre. Postmortem se tawji hai moigi police ki site kai de kara de postmortem se tawthok evidence ka ga mai khangning khoni mayam ma phangni hai praja khogi wakhan da kamai khange da postmortem se tawhaga di asi basi khogi magi ain gi matungina nomodi se law harakani mi ha se puthok tingai da kaim ta khangding da khone postmortem tawrubogi kana base leite pat kera pungera dum lejasanu mai ni suba kain puthok ngam da bana haidana asi moigi siba arul gi yung manung family phai pun wak tanaraga postmortem se tawda ba haiba warep se da leiraga ngasai je moi Imphal ki SP da ai becheron thinjar habane Kunjamayum Arun gi mihata Chennai hairiba Nauksekpam Rabi Bamon Kampu Gram Panchayat ki Pradhan oiramba miyoi asi Kongba Bazar Development Committee gi maikai degi mahak asi Kongba Bazar gi akoibada changhandaba haina mayamna warepnare Kakching District ki manung chanba Sugnu da Laiba St. Joseph Higher Secondary School gi Sanglen ngarang numidang mai tharam kiba aduda chenabani haiba Cookie Students Organization KSO Gunpi Block Kiluchingba ani phagat pagamkre makha ba wahang pahong chathanaba court ta puthoklaba tungda numit mangani police remand lokthakre hairi pharabuluchingba ani adudi Secretary Education David Jaminlan Baite Jahi Kontra apokpa Holngam Baite amasung Information Secretary Thangkhanlan Haukip Jahi Kuntaru apokpa Thangkhulun Haukipne Hiramasigi matang da ngasi numidang Imphal SP ki conference hall da pawmisinga unabada Manipur Police ki Inspector General of Police ki Jayantana haikibada ngarang numidang pung 8:40 rom tabada thokiba thokdok asida Kakching District Police Sugnu Fire Brigade amasung Kakching gi Fire Brigade kangbuna matam chana changsin badagi ka hena amangata thokhaudre adubu thokdo asida chawrangna lupa lakh kunthra mangaga lisin kun mapan romgi lanthum mang takre
Hariba thogdo asida police na thigat pada Kuki Students Organization KSO Gunpi Block ki luchingba David Jaminlan Baite amadi Thangkhanlan Hawkip hariba luchingba ani asi chawna generamba yabagi jingnaba leide luchingba ani asi ngarang namidang sugnu police na konba mafam amadagi phabani Deputy Inspector General of Police Ranks 1-4 gi Thosupuriba Jentana Makataraduna Police ki investigation da school asida mahi tamba mahiroi taruk school authority na suspend toki adubu mahiroi lubasana mahi roi taruk ki suspension order adu revoke tawgadabani karigumba revoke tawdrabadi awaba tagani haina school authority da kihanba lekhe masiga mari leinaba chi changsu phagat pangamle thogdoga siga mari leinaba manba mawongda school asi mai tharam khiba yabagi jingnaba suleire thogdoga sida chenaba miyoi sing Pagadaba Watli, Pagadaba Singi, Maming Mata, Amadi Lepamsu, Kangdokba, Mamle Haiki. David Jangmilian Baiti Hari Sisai Kuntra Sure, Mase Education Secretary Education, Magi Present Designation Se KSO, Gunpi Bloki. Ani Subadana Tankalan Hopkip Ainama, Gunpi Bloki Information Secretary Atani, KSO ki. Masida Panbaya Badi, Jangmilian Baiti Hariba Functionary Sineva, Waziki Notice Dictate. Noi school tingjalo noi tobeyaroi haidana ultimatum pdc education secretary mama samang ne aba aru mama samang se huji custody de leire akoina arrest tawre aru investigation kari maram nei kamai tin tawno khopno haibdudi under investigation ori siboki ni hujik leiri se adu phagadab se yam wali asengba moina oiramba tarabadi moi amani na thaba oiroi crime scene ai samak chala yengi ngasai dagi dum study tawi sida singnari se KSO ki volunteer ni adubu moi asengba chengnaba chinadabra haibdudi investigation akoi chathari ngarang numidang laibak thiba thogdo amada sugnu da leba St Joseph Secondary School maina tumna chakiba thogdo adugi tungda Youth Affairs and Sports Minister Letpau Hawkip na ngasi hakthengna na chatuna yengsankre school asi nongna amuk thabak haunana ba minister gi maike dagi angaba mateng school management da pikre ngasi Minister Letpau Hawkip na luchingba team amana sugnu da leba St Joseph School ki maina chakraba phibam yengsanbaga loinana school management ga wari sanakhi loinana mahaki maike dagi pangba yaba mateng pangjage haina thajaba school management da pikhi thogdo aduga mari leinana school gi father Dominic na paumi singda phungdorakpada school asigi mahiroi mangana social media da aranba wafam kaya santoktuna school gi oza singi mai thiba yaba thogdok ama leikhiba adugi matung inna school management amadi mahiroi gi yumgi maike da nungaina da bakhara leikhi thogdoga sigi tungda KSO gi maike dagi mahiroi singda school na piriba punishment asi khara hanthanaba haijarakpa leikhi loinana school na su mahiroi singda piriba punishment asigi matangda KSO ga tungda khanaba haina ware launaraba matungda laibak thiba thogdok asi thokhibani school gi infrastructure yauna structure kaya ama mai thadokpa asina maram oiraga school management amadi mahiroi kaya da khudong chadaba kaya mayok na hale haina father asina makha tarakli Cookie Students Union organization had come and told me that suspension is too much and it is enough that they and their parents say sorry and let them be in the class without any further punishment. To which I say it will not be proper because my teachers are not able to teach, have lost their face, their image, have been tainted of their dignity as a teacher by students. And if that atmosphere is to be allowed, then there is no student-teacher relationship. The students become teachers. The students become superior to teachers. In such atmosphere, there is no education. There is no possibility of proper education. Nakalamamda school mai thabagi thogdo adu ka henba thogdok ni hairaduna minister Letpau Hawkip na thogdok asida chenaba miyoi khudingmak ain gi matung inna chairak phangani haina phongdokhi Minister Letpau Hawkip na mai na tumna chakraba school asi athuba matamda mathau tawba haunana ba mahaki maike dagi angamba mateng pangani habagi thajaba school management da pikhi area swai sida education ki mangan pi dana masigi school sidagi hodorakpa officer mayam lere aduna officers mayam education magi professionalism magi tongan tongan ba bibakta lengna dana achau chau ba phamna ba mi mayam lere adu masigi act si this is an act of extreme
masi kitang kahenba thodok ni na haininge whoever is involved in this inferno that has gutted the school in 2 S's, this is condemnable. Aisu agi tarap tagi masi akan bagi in the strongest term I condemn whoever is involved in this inferno will be booked and punished according to the law of land. All Manipur Petroleum Products Drivers Association gi meeting makada state asida petroleum gi potlam pusinba lepa gi khongjang ama changsindana lakibadu yasanaba ama purakpadagi hantokre ngasidagi drivers sing thabak hauragani haina All Manipur Petroleum Products Drivers Association gi General Secretary Mukta Nongrina haidi Singthaningai oiraba khomthang asi CAF and PD Minister gi yumda Minister Masa Manipur gi DGP All Manipur Petroleum Products Drivers Association gi mihut amadi All Manipur Petroleum Tanker Driver Union gi President Y Bhupin Chandra Ghosh punna phaminaduna wakhal taminaraba tungda lakhibani hairi Drivers sing nangasidagi hauraga petroleum gi potlam sing chingba hauragani haiba wafam thamladuna All Manipur Petroleum Products Drivers Association gi General Secretary Mukta Nongrina hai State asida Petroleum product pusinbagi thabak tawriba drivers singi awaba khangdana aranba wafum kaya Nagaland amadi Manipur gi DGP gi level da chithi kaya ibadagi drivers sing Nagaland phawduna chatpada akiba pokhanki loinana gari steering paidabagi khungjang ase thasage konithoidagi hawduna changselakibani adubu CAF and PD Minister amadi Manipur DGP na athubada meeting Jangbiduna wathok asigi matangda waroshin purakpa asimang driver singi oina yamna harauba mikupni haiki Y Bhupendra Chandra Ghosh Mashina चिथी से तांग कुनमरीदा माना DGP मणिपुर की मा चिथी इरे मशी गुम्बा थबक चिथी थदुक थजन नागालैंडा ए तौजररोय माना एडमिट तौरे कोऑपरेटिव दा मशी चिथी थगत कनी अदुग मदुगी रिव्यू तौरगा मागी लेरिबा यूनियन से कैंसिल तौबो मतम ओइरे मरमदी ही हैज नो सपोर्ट माना तौरिबा थबक से जस्ट टू सर्वाइव खरा कुक सुंदर तौरे खरा कक सुंदर तौरे अदुदे प्रॉब्लम दी कनागिनो स्टेट की प्रॉब्लम नी ड्राइवर मयाम सिसु at least मोगी normal duty दम function तौजरा सुनो April kunmari da pangthokiba Lok Sabha election gi repoll nimita Andhra constituency gi yambem da CPI gi thomil singna sel yen ba amadi vote thugai ba lakpadagi BJP gi thomil singna CPI gi gari thugai ba amadi thomi da khut thakibani haina social media da yambem gi club ki luching bani haiza ba kharana hairi ba wafam adu yumpham yaudabani haina CPI gi mireb Dr M Narana phongtokre Hiramasi matang dengan si Rawat Bhavan da leiba CPI gi office ta pangthoki ba paumi singa unabada Narana makhata na hai handa pangthoki ba tara taret suba Lok Sabha election gi inner Manipur parliamentary constituency da CPI gi oina kanagumba myoi amata da election ga mari leinana sel yen khibalaite BJP amadi Congress party gi oina di lupa chani da gi lising ama phawba yeli haina miyam na hainari masigi mathakta BJP na ahen ba sakti kaya sizinaduna election asi mai pangna na bohona ki haiba asi Chief Minister Masamaki Kendra yauna BJP ki MLA Mantri Leba Kendra Mari ki polling tarani thoida vote hankiba asana mayek seng takle loinana 6/6 kiam gai amadi 7/32 yambem da CPI ki thomi sing da khut tharakpa amadi gari thugai rakpagi thogdok adugi matang da su chenaba miyoi sing phaganaba mari lenaba police station sing da waka cherol pisin kre haina makhatana phongdoki अखोई पेन देने पोलिंग स्टेशन कुन निपान होंग रिपोल तौबियो है तराइथोई खत लाएना अखोई पेनद्रीने मोहना रिपोल तौबगीने साउरीसे करीगिनो रिपोल मोगी येंगनबने मोहना तौगिब मयामदो अमु हन्ना तौबि यारोय सिगी वाने सेंगना हाइनरगदी अदुबो हुजिकती आइन की थोंग रिपोल तौफम थुप तौरे इलेक्शन लोयरे मखा ताब खन चेनबगी वाफम से अखोई की माइकैदगी लेहन्निंगदे अखोइन सुमदुदो प्रोवोक तौजरोय मणिपुर प्रजानसु खंगबियु अदुगा नाग लेतना प्रेस कॉन्फ्रेंस तौना पंगा ngangnabdusu अखोइदि तौजनिंगदे
Catholic Missionary School Singi Manung the Kwaidagi Liraba Anisaba Catholic School Ama Oriba Chandel District ki Sugnu Daleba St. Joseph Secondary School Ngarang Numidang Pung Mapan Rom Tabada Sakhang Dabasina Mai Tadok Lambagi Tawangbo MSU MSF KSA Amadi Sukki Apun Baluk Ama Oriba Joint Students Coordination Committee JSCC na Jerolamadaka na Yaning the Buff Fongtorakli Lunana Tawdosibu Law Enforcement Agency na Kupna Tizinduna Marale Sing Lebak Miam Kang na Cherak Pinabasu Jerol Asina Makatana Taksilakli School May Tarambagi Tawong Asibu Democratic Students Alliance of Manipur Desam na Sucherol Amada Kanna Yaning the Buff Fongtorakli Ministry of Health and Family Welfare, Government of India, State Health Society, National Health Mission, Namadi Health and Family Welfare Services, Government of Manipur, Gapuna Kutsam Nadana Family Planning Program Gimatangda, Regional Review Meeting Ama Nasipang Tokre. Family Planning Asi Population Control Tobanate, Angang Amadi Mama Uibasingi, Masamo Fana Thambana Mapung Uiba Pandamni Haina, Ministry of Health and Family Welfare, Government of India, Gi Family Planning Division, Gi Deputy Commissioner, Dr. S.K. Sikdarna Fongtokre. Jingmerong the Labor Classic Grande, the Pangtokiba Thorum Aduga Mari Lenana, Dr. S.K. Sikdarna Hai, Family Planning Asi Lamdam Asi the Ladyba, Mi Ayambana, Population Control Tobani Haina Lana Lodi. Adubu, Family Planning Gi Nungi Oiba Pandamdi, Angang Amadi Mama Uibasingi, Masamo Pana Thambani. Manipuriana Northeast Ki Oina Supik Liba Angang, Amadi Mama Uibasing, Angang unaba matamda sibagi chang yamna wangli. Masida sunatana mama oibasingi haksel gi pibam chaba report fangdrabasu hanthana lady. Pibam masida family planning gi service asi mapung phana phanghan bahai basi tangai fadaba ma oirakli haina Dr. S.K. Sikdarna fongdoki. Masigi thoramaduda State Health Department ki Principal Secretary Vomlunmang State Health Services ki Director Dr. K. Razo, State Health Society National Health Mission Manipur State Mission Director Dr. S. Manikanta Yauna, North-East ki tungan-tungan ba State Singi Doctor Amadi Health Official kaya na sarkyaki. If you are going to the main hospital of a northeastern state or a private hospital, you will find the cesarean rates of 100%. And what are we doing with that? We are incapacitating that woman. That operation phase is over, but after that this woman is living with this morbidity for 20-30 years. That is something which is not pardonable. So we just have to look into our inner mind and see in our heart whether we are doing the right thing as a gynecologist. The operations that we do in cesarean is mostly where should be the case is that where other modes of normal delivery is not available, the trial has failed, therein we should resort to cesarean. But what we are happily doing and merrily doing is that we are going ahead with the cesarean because as an elective procedure, either because we don't want to waste our sleep during the night or let's confess, let's concede, it gives us more money. RIMS ki Department of Surgery CTVS ki Associate Professor Dr. Chito Thokchong gi yumda Sakhang Dabasing na Hokiba April Kunmari Ginumidang da Wom Pukai Hankibagi Tawongbo RIMS ki Teachers and Medical Officers Association Tamoana Chirol Amada Kanna Yaning da Bak Fongtorakli. Imphal West District Commando Team na District Asigi Manungda Lakat Taxi Thoram gi Manung Chenangasi Thangal Bazar gi Tongan Mamapam Singda Thiba Humbagi Thabak Chathakre. Imphal West ki Additional SP Operation A Ghanashyam Sarma gi Metiang Makhada Ngasinung Tilpung Mariga Minute Yang Kaidagi, Mangaga Minute Nifu Fauba MZ Avenue, Mezor Khul, Kalibari, Amadi Hotel Nongin Mapada Chatakibat Thiba Humbagi Tabak Aduda Mioy, Chahum Kun Mangagi Verification Chatabada, Masagi Saktakche Sudaba Mioy Taramari Pagatki. Paraba Mioy Singadu Makatana Wahung Pahong Chatanaba City Police Station da Sinakre Hari. Matang size the break kamalawzage break ki matung da yum palaba nupi singna aron ba mari thambiganu amadi lengang na akan ba lo sembiyo haibagi paujel puduna Manipur pumba chatkadaba nandaibam tompo ki khongchat kangladagi ngasi hokibagi pau amadi Manipur amasung malim gi tongan bai pau sing pudun laksage impact news meeting tadra lebyo mayam amukha na taram nokchari bulletin asigi makata ba pau miyam da pizari Yung palaba nupa nupi sing na aron ba mari thambiganu lengang na asigumba thawong asi thingnana ba akan ba lo sembiyo haibagi paujel puduna Manipur singba tungna chatkadaba nandaibam tompo ki khongchat kangladagi khongsankre ma ki khongchat adu kanglagi maning thangba thonggaldagi Women Against Crime gi advisor as Sobitana Lamthake Masagi chahi 18 khakta ngai riba tompo ki khongchat asi amuko UCM
and Women Against Crime na mating pangduna chatpa khongchat amani. Khongchat asiga mari lenana nandaibam tompongna Manipur da thokliba sathiba crime singi manungda hausi yum palaba nupa nupi singa atopa miyoy singa aronba mari thamba asi oirakli crime hanthana ba hotnabada miyam da wakalon piba yamna mathau tabana crime kharada oirabasu hantahanba ngamnanaba khongchat asi chatpani haiki ningsingba yabadi Imphal East ki yumnam patlaudagi nandaibam tompo asi mamang chahi gi April 16 tagi tha ama chupna nupi da chathaba crime sing lepu haiba pauzil puduna Manipur sinba thungna khongchat chatkhiba misakamani sidagi horaga lakada mathangi thagi tarik 16 fawba yum balaba nupa nupi ani na aron mari thambiganu aduga government amasigi mayokta akanba lo ama sembiu habagi paujin puduna Manipur gi mafam kaya amada chatuna mafam jingdugi mi imaiben mayamga khuchamnaraga adugumba crime singa se thoktanaba gi damakta chasege na khanbadagi ngasi khongchala set hokjabane Jingai Assembly Constituency gi hana MLA oiramba Dr. Masangthai Horamna Laikhidabada Chief Minister Nongthombam Birena Cherolamada Awaba Phongdorakli. Dr. Masangthai Horam MPSC gi ahanba tangkhul chairman oibata natana kumja lisingamaga chamapan marfudra manga gi taruk suba Manipur Legislative Assembly gi member amasu oirami. Dr. Masangthai Horam hinglingi matamda politician ama oibata natana apawa academician amasuni. Kangleipak Students Association KSA na sinduna tha asigi kunithoi dagi chatharakiba World Earth Day gi thoram ngasi loisin khre. Tongan mamafam singda pangthokiba thoram asi ngasi aroiba oina Lamlong Higher Secondary School da pangthoki. Thoram asida wangang laduna Imphal East amasung West K Divisional Forest Officer RK Amarjit Nahai Global warming gi chaithing asi hojek malam gi leibak khudingda achoba singnaba awaba amo oiribane. Asigumba tanja asida KSA na sinduna Global warming gi chaithing dagi kannanaba World Earth Day gi thoram pangthokpa haibasi maramjat. Haukiba chahi kunmanga gi manungda malemda leiriba umang wamang gi chang asi saruk tara thopugi manungda amadi mangkhre haina panari. Masina maram oiraga ainga sagi khal kairaknabagi achoba maram amasu oiribane. Mangna makha taraduna haukiba chahi kharagi mamangda Manipur gi ainga sagi chang asi yang nungaiba oirami adubu ngasidi sabagi chang hengkalaktuna ising ichauna chingba khudong thiba kaya thorakpada natana lamdam asida phangba sa nga uchek waya amadi mana masing kaya mangkhre masidagi kannanaba uwa thaduna akoibagi phibam kanbatai natrabadi horakadoriba mirolda global warming gi amangba soidana phanglagani haikhi Climate change, global warming, adagi species degradation, species extinction kan laise. Hainai last 25 years ngasi daina sahi kunmanga mathakta thigat pa matam dane. Akoi gi total number of koi gi wilderness hai tare forest area lairambado 1/10 loi gre hai. Sigi rate sida sum mangsalak pa tarabadi matam kharagi matung dagi koi forest se lairaroi. Mioi bana hingbase yamna warane hai. Sina maram oidanane koina Earth Day se pangthoi se Manipur lenga ki mahiloishang na mamang chahi November tha da pangthokiba state level national talent search examination 2018 gi nona semtoklaba phal lauthokle mahiroi kunmari amaga hapsinduna national talent search examination da punna mahiroi yangkaina examination thaba yaragani state level national talent search examination gi policy www.manipureducation.gov.in da changlaga khangba yagani loinana stage 2 examination gi admission letter natraga hall ticket su www.ncert.nic.in dagi lauthaba yaragani hairi lamjing purel pongna brajabasi nawal singi thawai yaudrba hakchangna aroiba mathau mangam pangthokiba numit haukiba chahi lising amaga chanipan marfudra mathoi gi April tang 16 pu ningsingduna chamaga kunipan subat thoram pangthokre lamjing hanba maira khudung hanba lupna sindra lilong arapati maning lekai da pangthokiba ngasigi thoramadu da salai holding private limited ki managing director naringbam samarjit yauna state asigi tongan ba CSO gi luchingbu singsu saruk yakhi thangjing marjing wangbren amasung kobru gi
Mingkai sak shonba lamjing purelgi mafamda minute ani tumina leptuna ikai khomnaba utpa apunba Manipur hue lalong lupki thomi singna thangyu oiba ikai khomnaba pauna brajabasi nawal singi mafamda utpa amasung pauna brajabasi gi mafamda hailai katuna ikai khomnaba utpana thoramadugi mapung oiba saktam sing oiki Chahi ahum leiraga pangthokpa Manipuri Film Script Competition 2019 pangthoklagani. Anirak suba oina pangthokadoriba competition asigi akupa marol Senior Writers and Playwright Forum Manipur natraga phone number 961-555-3633 natraga 961-259-2582 dagi akupa marol khangnanaba forum asigi cherolamana khanghalakli. Manipur Institute of Management Studies Manipur University nasinduna chahi khudingi pangthokpa manfet chahi asigi oinasu Aspire to Inspire haiba wakhalol asida yumpham oiduna manfet 2019 MU gi centenary holder ngasidagi hokre ngasidagi hoduna numit humni chupna chathagadaba thorum asigi ngasi hokdokpa numita indoor gi oina cultural show school mahiroi singi quiz competition voice of manfet spelling bee open quiz competition amadi manhunt na chingba pangthoke loinana outdoor gi oina spot photography school mahiroi singi treasure hunt bee boying amadi gaming na chingba thoram sing pangthoke ani suba amadi aroiba numita su business idea advertising dance manfet queen debate yauna tongan ba thoram kaya pangthokadori the issue of bunds and blockades was going on. I thought, let me find a way out how to calculate the losses. I am not a very strong economist, but I still went ahead with that, and we were able to do a wonderful job. My suggestion and request to the young MBA students is, don't be scared. Nobody is perfect. Whatever you don't try, if the other person who is standing in front of you knows better, he will refine your model, he will refine your process, he will refine your thought. But don't be scared. Do it, even if it is wrong. Lakliba May ahum da Sahitya Thokpang Lop Sathau Lupna Sinduna World Press Day gi thora Manipur Hindi Parisat ki holda pangthoklagani. Numidasida veteran journalist cum writer Kanguzam Madhumongolda Jahi asigi Thiam Prem Kumar Award piduna ikai khumnaragani haina Sahitya Thokpang Lup ki cherolamana khanghalakli. ADC office Moregi campus Tileriba Chingmai Singh ngarang khanghaudana langmai chakre. Thokdo asi ngarang numidang pung 8 rom tabada thokibani. Langmai chakpagi pau phangbadagi More Fire Service ki team laktuna mai adu muthatkhi. Loinana malchang aso apan amatadi yaukhide hairi. Human trafficking and child sexual abuse ki matang da nomagi oiba training program ama more da pangthokre. Training program adu FXB India Suraksha amadi Center for Development Activities ani Nasinduna Mitai Council more gi conference hall da pangthokhibani. Training program adu da tongan ba organization nupi lup singi mihut kaya khulning thosingna sarukyakhi. Center for Development Activities ki founder secretary Susil Kumar na human trafficking, child sexual abuse, child rights, sexual assault and amadi rape case na chingba sing tholakpa matamda miyam amadi community leaders singna kari thodang lawgadage haibasigi matangda training aduda saruk yakiba singda khanghanki. More the Labor St. George High School gi nauna saba computer laboratory ama sangakre. Laboratory adu Nipum de Suba Assam Rifles ki commandant Colonel Sumit Sutna Sangaki. Colonel Sutna Sangaba aduga mari lenana More town the leba mahiloshang sing asidatam liba mahiroi singbu mahining tina tamhanba ngamnanaba Nipum de Suba Assam Rifles na More town manungda tangdu leitaba puraknaba honari haiki. Numin mangani chumna chathagadaba wari liba festival ngasidagi Assam da hogdokre. Festival asi repertory of wari liba Manipurna Brahmaputra Valley Hozai branch ka khutsamnaduna Assam gi Lanka
Thoiren Khunda Chathabgadabani. Flam Babupura Ahum Subasangai Trophy Veteran Football Championship की final चंगबंगमख्रे RK Fortune Developers Private Limited के संथंग मखादा United Veteran Football Association Manipur नसिंदुना इम्फाल की मपाल कांगजेबुंग दंग सिसानखिबा टूर्नामेंट के अहानब सेमीफाइनल दा Flam Babupura की सानरोई एजेंटना मैच की कुंट्रा सुबह मिनट चनखिबा अमतंगारबा पांजलदुना SIS DVFA Sadar Hills पो पांजल अमसिनोदा माइटिबा पिरमलगा Veteran Football Tournament asigi final changbangam Chatharagliba tournament asida lamdam asigi team taranipan amadi mapalam gi team ama yauna punna team taramapan na sarukyari hayeng sanagadaba football tournament asigi anisba semi final da VSAI thangwaiban amadi KMVFA kairak anina nongthilpung ahum taba matamda lamba tawnaragani Sagolban United Taramathur Subal Loktak Trophy Football Tournament की final चंक्रे NHPC Limited Loktak Power Station गे संथंग मखादा All Moirang Football Association सिंधुना Moirang Multipurpose Higher Secondary School की सानबुंगदा ngasi sanakiba Football Tournament asigi ahanba semi final da Sagolban United na Nisa Thangwaiban Bupanjal Mari Anida Maitiba Bibangamke Tournament asigi final चंक्रबा Sagolban United के सानरोई Bright ना मैच की निफू अमदी यांखैमरी सुब मिनट सिंगदा पांजल अनि अदुगा दांगमई गाइपुइलान अमसुंग W अनौसना अनीना मैच की कुनमाथोई अमदी मरफु सुब मिनट सिंगदा पांजल अमममगा चनखे टूर्नामेंट असिदगी मपानथोख्रब निसा थांगमैबन पांजल अनि अदुना रोजा अमसुंग रोजेन अनीना मैच की मापन अमदी हुमद्रा सुब मिनट सिंगदा चनखे चथरिबा फुटबॉल टीम Tarukna Saruk Yari, Haying Sanagadaba tournament asigi anisuba semi final da SSU Singzamai Amadi Neroka FC Sangafam Anina Lamba Taunaragani. Ahan ba Yumnam Rasmani Memorial Under 14 Boys Hockey Tournament da Palm Yar School Amadi YCCIC Team A Kontha Ahalop Ani Mai Pakre. ngasi konta alup da laiba ibudhaw margin gi sanabunda sanakiba tournament asigi tara subalikta farm ya school gi sanaroi langamba lakpati mangalsana amasung sanatona match ki tara tare taranipan kuntranipan amadi nifu manga suba minute singda panjal amamam chanduna maira basikhongbu panjal mari sinoda maithiba pibangamke Jatharagliba hockey tournament asigi tara mathur subaliktana YCCIC team A konta ahalupna KH SC Team A Khongmanbu Panjal Taret Amada Maitiba Pibangamke. Match asida mai pakraba YCCIC Team A Kontha Ahluk ki Sanaroi Rohitna. Match ki Nipan Kuntra Nithoi Amadi Kuntra Taruk Suba Minute Singda Panjal Mari Aduga Captain Sana Leshemba Amasung Risina Su Match ki Tara Mari Kunmari Amadi Nifu Mari Suba Minute Singda Panjal Amamonga Chanke. Manipur hockey की मिटियंग मखादा YCCIC कोंथा अहलुपना सिंधुना चथरिबा टूर्नामेंट असिदा टीम मापन न सरुक्यारी हयेंग चथरिबा टूर्नामेंट असिगी मखाताबा लीग मैच अनि सानरगनी Ahan BMCA Under 16 Boys Naurem Ras Ningthau Singh Memorial Cricket Trophy da PTCC Patsoi Amadi Al Amin Lilong Ani Mai Pakre Manipur Cricket Association की मीटिंग मखादा पांगथोकलिबा क्रिकेट टूर्नामेंट असigi ngasi YWC Langthabal gi sanabung da sanakiba kunithoi subal league ta tos ngamkiba PTCC Patsoi na betting hana sanakiba match asigi apiwa over kontra da wicket tare turaga run chamaga humudra manga lawbangamki Match asigi ani suba betting sanakiba crowd khamnam lerakna match over kunmari ka ball amada wicket taramak turaga subnagi run chama kontra khak lauduna match asi PTCC Patsoi na run nifu manga da mai pakpangamki match asida run marfu taret laukiba PTCC Patsoi gi batsman champion na man of the match take jathariba cricket tournament asigi ngasi hinopo cricket ground da sanakiba tournament asigi Kunum Suba Liktana Tos Namkiba Al Amin Lilong na match ki apiba over
kuntra wicket tare turaga run chani kuntra mathoi loki. Masigi pakumda match asigi ani suba betting sanakiba cyclone thangwibana over taraga ball anida wicket taramak turaga subnagi run kunipan khak lauduna match asi Al Amin Lilongna run chaniga subna ahumda mai pakpa ngamki. Match asigi man of the match na run umbunithoi amadi wicket mari loba ngamkiba Al Amin Lilongi all rounder wakil nataki. Tim tarani thoina saruk ya duna chatharakliba cricket tournament asigi hayeng makhataba league match ani sanaragani. Arab the bulletin asigi headlines amhunam yam thamsage. Punjamayum Arun Mihata Chenabani Haibamyo ani Paduna Irilbung police station the lady Haibatabadagi Bamon Kampugi Miam Namihat Mukudistino Haina police station that from the train. Sugunu the Leba St. Joseph Higher Secondary School Gisanglen Ngarang Midang Mai Tarankiba Atu the Chenabani Haiba Cookie Students Organization Gunpi Block Kiluchimba Ani Pagatonam train. Petroleum ki potlam pusinbale pagi kongjang chang sundura lakiba adu yanaba ama purakpadagi hantokre ngasidagi thabak hauragani haina All Manipur Petroleum Products Drivers Association na phongdorakli. CPI ki thomi singna sel yenba amadi vote thugaiba lakpadagi gari thugai kibani amadi thomi da khut thakibani haina yambem ki club ki miyoi kharana phongdokiba wafam adu yumpham yaudabani haina CPI ki minem Dr. M Narana phongdokre. Amasong family planning asi population control tongnaba natte angang amadi mama oiba singi masama wo fana thambana mapung oiba pandam ni haina family planning division ki deputy commissioner Dr. S.K. Sikdar na